हानगी कांग्रेस एमएलए मंगा पार्टी असिदगी तोकलगा NEIDP दे यावख्रे RK आनंद अमरी आसाम कासार MP की मिरेप ओरगनि लाउथोख्रे नुमित मंगानी सुबना सथगदबा यावसंग कुमै ngasiदगी हौख्रे लेकाय लेकाय दे यावसंग स्पोर्ट्स पांगथोकपसु हौनख्रे अमसुंग इसिंग न क्वेश्चन दुना लेरिबा करांग इचट्टा खुंदारिबा मियामना सही कया थकनबा तोटी इसिंग फंगदना अवाब कया खांगदुना लाक्रे अहमदंगसी मरुब पाउसिंग संदोन पिजरी AICC की प्रेसिडेंट राहुल गांधी ना निमित इनी की खोंगसत इम्फाल लाक्टुना लोक सभा मिखल की वोट खोमलम लगा ngarang Imphal dagi hankhibda ngairi ngaida Congress ki hana MLA oramba mioi manga party asidagi toklaga regional party ama oriba North East India Development Party NEIDP de yaukre makoi sing adudi Congress party ge Lok Sabha mikhal ki damakcha mirep orenaba ming pisin mada yauriba hana ge Manipur University ge BCSU oramba Congress party ge spokesperson Khurai Kendra MLA oramba Dr. NG Bijoy Congress party ge spokesperson Nauria Pakhang Lapa Kendra da MLA oramba RK Anand Konthauzam Kendra the MLA Oramba K. Sarat Kumar, Oinam Kendra the MLA Oramba Dr. I. Ibohalbi Amati, Yaskul Kendra the MLA Oramba Isani. ISTV News the Pama Pauge Matung in Amakatana Congress ki spokesperson Amasu NEIDP da Yaurakiba Yai Hari. Party Osige Tera Sapam Derek Masinda Labor Office da Makoibo Taram na Okpa Amati, candidate Lautopagi Taram Pangtoke, Toramaduda, Nauna Sanglakpa ex MLA Singh. Working Committee के Chairman नारेंगम समरजीत हानगी MLA S कुंजकेश्वर अमदी अटै लुसिंग कयाजु सरुक याखे कांग्रेस थादोकलगा NEIDP दा संगलकपगा स्टेट प्रेसिडेंट हावखरबा डॉक्टर NG बिजोयना RK आनंद अमदी आसाम का सरबो तरातरस सुब लोक सभा इलेक्शन दा पार्टी असगी इनर अमसुंग आउटर गी मिरेप ओरगनी हाइना लाउथोके Mirep oina lauthok tringegi mamangda party asige thangapat masinda leba office ta pangthokyo pauge mifam amata Dr. NG Bijoyna National Party Sing asi makhoigi oiba satna kanglon sing inbada pendaba amade ningma thungdeba kaya yawi Manipur da tholiba thauda wathok sing asi center gi losingba singna lumna lawde makhoigi yaka yenglaga thabak tobatai National Party degi thoraklaga regional party da sanglakpa asi isagi khudong saba kharakhak phangnaba thorakpa nate state asige oina miyamgi wakhalol ningma thungna thabak oina pangthokpa ngamnaba thorakpani regional party natana lamdam asigi ihul khangna thabak pangthokpa party amata nangamloi haikhe Bharat leriba regional party mayama Bihar da UP da Andhra Pradesh da tongan ba Bharat ki desh ke ada leriba sing se regional party ngaktani regional party na makhoi na tawning ba mohong da tawbada Bharat ki oiba niyomo leibani niyom du wangmada chatpa yab nati maram asin makhoi chokhali sine sumai tawduna aikoi gi su aikoi gi wakhal lol lijaba madu puthok charaga aikoi gi lehouse de leriba lehouse de gi chawjaba praja mayam gi ningba thungna bagi wakhal londo aikoi gi lamdam ji gi chunaba du party khoi state da yaujaraga di aikoi na tawning ba mohong da tawba yagani haiba wakhal londo da koi thokcharaga ngasi parties da yaujabani Mirep oina lauthokhraba RK Anana politics torbadi ningkha tamna tawba pamba center gi puppet oina remote namlakpa thabakhak tawbagi ningma thungdaba amadi state asi kannabagi damakta mapangal kanba regional party ama lehenbagi tangai fadaba lai khanduna thorakpani NEIDP gi chapchabu wakhalol thajai party asina asoba force oidana national amadi international gi thakta aikhogi apamba amadi kholau yauhanna bohonagani haiki ngasi Congress dei toga kari gi regionalism da lakpano haiba taragadi regionalism natrana khoi future se leiti haiba se koi identify tawjeba politically khoi gi ngasi gi present day politicians singchina political thinkers mayam singchina khoi lakadaba generations mayam singya political safe hands economic safe hands social safe hands mayam se thamam se hai taragdi ngasi ai khoi khuding mak da yam deeply haujari se it lies in the activities it lies regional party umma khangaba haibata khangaba groups na yokhat piraga masde the same sip thamam na to ya koi option leite se koi fill tawe bang si
Sereksida Congress Party dagi phangma pawgi matung ina ngasi NEIDP da yaukhiba sing asi Congress Party dagi resign tawkraba miusing ne handa Congress Party na anoba mi khara lausilakpa asida makoina yaningdaba khurai kendra da ratan nauriya pakhang lapa kendra da manaukton lausinba amadi oinam kendra da yumnam Joy Kumar Party asida sanglakadra haibagi mi paiba pokpa amadi handa MP gi ticket thariba asida ticket phanglaroi haibagi singnaba fawbudagi makoi gi masagi safagadaba maikerom da satkhebani hairi Jairak Housing Athing Mother Pangba Pau, the inner Amasung outer gi oina BJP gi meet rep Wagada Sing Lautrokre, Delhi digi Pangba Pau the BJP Central Office ke Central Election Committee ke Secretary Zagat Prakash Nadana, Thokiba Cherol Amana outer gi oina party asigi Hais Hauko Pau Mate Benjamin Amasung inner gi oina RK Ranjan Gaming Lautrokre hairi Amaram da AI Susugi President Rahul Gandhi na nimit inigi Kongsata Imphal da Laklamba Aduda State Asigi Maru Ebe Isu Singh na Thairaga Mikhal gi Khudong Saba Lauraga Hankiba Thawongbo Yaningdi Haidana Oinam Block Congress Committee ngasidagi Mutale Haina Block Congress Committee ke President L Angongna Oinam da Pangthokpa Pamusinga Unabada Phongdokre Block Congress Committee ki thawpuba kaya yauna pangthokpa pamusinga unaba aduda President L Angongna Rahul Gandhi state asida Armed Forces Special Power Act 7 Pay Commission Framework Agreement yauna tongan tungan ba issue singi wafam amata thamlamdana vote khomlam laga satkiba ase yaningde Congress ta tokpu gi warol MP Susigi President Pisin Kre Haiki Zain to kujida ai secretary ये तफंगो सेक्रेटरी ओय दफं वाइस प्रेसिडेंट सु यारे अहन रिजाइन तौरगदी खोजि तौजरनी हाइदना अइना रिजाइन तौरबदिना मोजु रिजाइन तौबु सब आने हाइदना मसी ISTB लेदिबा अदुना अइना रिजाइन तौरबदिना ओनाम ब्लॉक कांग्रेस कमिटी जे ngasiदगी मुथले हाइना अइ मयामदा मीडिया gi थोंदा अइ मयाम फंदा Numit mangani sumna chathagada yausang kumai ngasidagi hawkre hiramasda report ama Yausang kumai ga mari leinana khwairamban kaithel da pochai leiba lakpa miyamna kaithel da khong chatpham phawba leitana miyam tilli pochai leiba lakpa miyam gi gari singna lambi da traffic jam thokpa gari chatpham leitaba yauna khudong chadaba kaya mayoknari Manipur Police Department na pochai leiba laknari basing khudong thiba thoktanaba akanba cheksin thaurang kaya paikhatli mafam kaya da thabal chongnaba leisabi singna lambi thattuna sel khaibasu yaunari Yausang kumai gi wahanthok leina Nisa chasindana pangthoknaba lamdamasida ing tapna panba tungkoina nungsi chanaba purakpa ngamnaba hotnarasi haina kaithel fambi ima RK Radhesanana apamba phongdorakhi nani saba cha chalaga pangsa chatpa pangaw ngaw busi masi pamde thaban jong makta warsu yam ingna tapna chongba adugi potu pami tasengba irang langba posi pamde yaksang kumai lakpa sinane handaki chahisdagi horaga tungkoina Haidi nungsi janana akhoi iram damsi leiminaba tangdu leitaba Manipur ma oibase ingna tamna mara tamna leibase oirasanu Numidang waram gi matamda yausang mai tharaba tung angang singna yumthong sangduna nakateng sanakhi Bhagavan Krishna na lamtagi taraga mangani panmar purnima namita gauranga Mahaprabhu oina sayo lakpada Mahapur ningzaba singna tabul daleba Sri Sri Radha Damodara Mandirda yausang kumai hogdokhi
अमरमदा यावसंग कुमै के मरी लेनेना सही खुदिंग के लेकाय लेकाय दा पांगथोनबा यावसंग स्पोर्ट्स सु ngsidagi hongnakhre यावसंग स्पोर्ट्स की दमक लेकाय लेकाय की क्लब ऑर्गेनाइजेशन सिंगना लुसिंगदुना सेंगनबा कंगला लाइफम लेंदगी मैरा लोबा लाकनखी अमरमदा यावसंग स्पोर्ट्स के मरी लेना तोंगान तोंगान मलेकाय दिगे मियोई क्याना इम्फाल के क्रूपात लेबा मफमदगी मैरा लोबा लाकनखी इसिंग न क्वेश्चन दुनु लेरिबा करांग इथते खुंदारिबा मियामना सही कया थकनबा तोती इसिंग फंगदना अवाब कया खांगदुना लाकले हिरमसिदा पाउदम अमा इंग्लिश सिंगनी कुन फाउबगी मनुंगदा युमथों कुदिंग थकननबा इसिंग पिगनी हाइना संसिललिबा खोंथांग असिदा इसिंग नि कोई कोसिलगा लेबा लोकताक मयाइगी करांगी कुंजासिंगनसु चही क्यागी ममांगदगी हौजिक फाउबा थकना चाननबगी दमक अवाबा मायोकनदुना लाकले सरकारनि यंगसन वालकपदगी 25 सिंग असि पाइप सिंग मांगजलकपा अमदि हारिबा पोस्टिंग असि फजना रन तौब ngamdre 2006 दगी 46 अदाइदगी कोई तुतिगी सिंग असि थकप फंगद्रे लोकजु पंधा लाको मतम हाइदि सीजन कोई सेंस तौरको मतम सि याम तोइना कोइगी खुंगंगसिदा लेबा प्रजा सिंग असिदा अनाबा लायोंग सि मखन मखन गे दुम तोइना दुम थेंगनाइ कोइना सु केयार खाना तोपा कोइ मरि लेनबा कंसल PhD की मतंग दा कई दा कोइना दुम ततना दुम हाइजबने अदुबो कोइना सु कया मरु ओइना आइदि यंगसन बिदबगी मरमना असु चही लिसांगसिना एकोइदा अवाबा दमक थेंगरी हाइना हाइजनिंगि लोकताक पात कंदनबी वाफम NGO यावना मणिपुर लैंगाकना इतत्तना नैनिदुना लाकनी ngасidi नोमुगी लोकताक पात की इसिंग मोसिलपन मरम ओइरगा थांगा मदि करांगी खुंजासिंग लोकताक पातना थकना चाननबगी इसिंग ओइरंबा ngасidi लोकताक पात की इसिंग मोसिलपन मरम ओइरगा थकना चाननबगी इसिंग अदुकी मतिक अवाबा मायोकनरी मियोई लिसिंग अहुम लोमन खुंदाबा करांगी खुंजासिंगना मखोइनु हुजिक करम मओंगदा थकना चाननबगी इसिंग लेली करांगी खुंजासिंगना लोकताक पाट मयाइदा इसिंगनी कोई कोइना क्वेश्चन लगा लेबु ओइरगसु PhD विष्णुपुर डिवीजन की मखादा वाटर सप्लाई अमा चही तरागी ममांगदा करांग आइलैंड की चिंगथक असिदा सादना मतम खरा इसिंग पिरमलो मतुंगदा ngasi फावबा थकननबा अफबा तोती की इसिंग थकप फंगदना लेरमले करांगददी तोती इसिंग फंगदे नोकताक इसिंग नि थैसे महिक नये चुमद्रदी थक यात्रेबा खोइजे इसिंग सोएदना अदो फीदा चुमगा थकद्रदी महिक तुन यातेबा फत्रब इसिंग थकगबो नादे ब्रो कन्या ब्रो करांगाइबा खुंजिदी वाहरमनि कैनो nga फारा सारे फाद्र तुए इसिंग थकपैजे तोती पिबिरदी गवर्नमेंट तोती पिरदी फत्रो इसिंगी जमक्तेदी करांगदी वाबोंगनि खमदिनो वारे यारिंगैदी फत्तबंग थाए अदुना फुमजे करम इसिंग काराखनदी यांगोइदोनि फत्तब ताउथरकपा अदगी सिंग मांदगी ताउथरक मयामसिना फंबीगी लैनांग मयामसिना पत्थरअगा मसे खोइदा याम समस्याम ओइ दामजे थिंगिबो मरमना अखोइ लोकताकसिदा इसिंग फत्तबसे मयाम अमे खो थिंगरे हौजि हौजिसु महिक कयाने हौजि लेबे लोकताकसि लेरिबजे मरम अदुना अखोइ इसिंग थकपदा यामना खुदोंग थिबा लैना तिना की खुदिमुंगदसु लोइन मयो यानरी चही क्यागी ममांगदगी हौजिक फावबा थकना चाननबगी दमक अवाबा मायोकनदुना लाकलिबा असि येंबिदुना अथुब मतमदा करांग खुंजागी दमकता थकननबे इसिंग पिबिबा हाइबसि खुंजासिंगी अपाम ओइरी ISTV पावगी दमक ज्ञानेश्वर युमखाइबम लोकताक पाट करांग आइलैंड लाखलिबा अप्रैल की तांग तरागा माथोइदा पांगथोकदोरिबा आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मिखलदा इलेक्शन ऑब्जर्वर एक्सपेंडिचर ओइगदोरिबा BK सिंह अमसुंग विनय कुमार कंटेटी ngarang इंफाल दा थुंगलबगा लोइनना मथौ तोबा हौख्रे आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की असेंबली सेगमेंट कुंत्रा हुमदोइदगी निफुमंगा फावबगी थबक थरम यंगसिंगदोरिबा BK सिंह के मोबाइल नंबर 908913
4114 amadi outer gi assembly segment nifuga taruktagi humpu phabugi thabak yangsingadoriba Binay Kumar Kantiati gi mobile number 6009081647 da miyamna mikhalga mari lenena contact over yagani haire makoi anina thaubalda mikhalga mari lenena returning officer amasung district election officer Haubam Rosita unabaga lenena Thaubal gi DC gi conference holda political parties singi mihu sing unaduna mikhalgi expenditure gi matang da khana khre Assembly 7 kungani pan gi assistant returning officer sing da su BTO conferencing gi matang da kumna khana khre amaromda outer gi returning officer oriba Haubam Rosita na mirep ogeda bu sing na market tang kun mathoi amasung kun ga manga da mirep se pisin ba yagani hairi Satcheva February ke tang taraga mari ge ayupung taret makharom taba matamda Sursanpur ge mata khul manaktegi ke Tunkhal Lian Koba Miyoi Ama Halamba Adubo Yaningdaba Fongdoktuna Sursanpur District Hospital digi asiba haksang puduna Sursanpur gi Thangzam Road Didim Road amadi Tipaimuk Road ta miyamna khongsa satkre police na miyam adu pamdaba thogdok thoktanaba akanba section tharang lokhatki Outer Manipur Parliamentary Constituency ge Janata Dal United ke mirep Wiribata Outer Manipur Parliamentary Constituency Minority Development Committee na sagot le haina lauthokre Hata New Second Dalaiba ZDU Manipur State Unique Office the Pangchopa Pamusing Unava Amada Minority Development Committee ge President MD Siddiq Ali na haikibada Outer Constituency da Ladiba Tampaki Constituency Tariata Ladiba Minority Singi Committee Asina Sing Tamgi Apunba Amasung Amato Wenaba Tabak Dauduna Laktiba Mirap Asibo Mihut Wena Thaganaba Warip Laubini Haike ZDU Manipur State Unique President Amasung Lok Sabha Outer Constituency ge Mirep Wariba Hankan Pau title na haikibada Mahakpo Sagot Pirak Pasing Mutaram na Opaga Lunina Tamliba Tazaba Asimangandana Bahona Gane Outer Constituency da voter Lakma Panlising ni forum Laibada Lak Mari Romna Naga Lak Ahum Romna Kuki Oi Lemhau Riba Kanglusina Manipur ge Tampak ke Mafam Singdelai Makoina Sagolak Asi Mikhal Mai Pak na Bagi Khudamni BJP na Kuki da ticket pina Bahona Riba Asi Makoi ge Aron ba agenda ni Haiba ZDU na Chapchana Khang Haiki. Akoi JDU di any BJP or Congress na any cookie ma da pio no problem naga ma da pio no problem akoi JDU di prayada aina phongdok chaning badi akoi di ninghan dana Manipur si I praya sing se gi awa ba se uraga tumin leiba yadre haiduna tumba chaba phawba maru oina khandra duna horama ba party ni Malam gi bafam kayada pangthona bagung ase International Day of Forest and Education Thorum Learn to Love Forest haiba thimda Central Forest Division sinduna lamdeng maya lekai community hall pangthokre thorum adu chief conservator of forest DS Mahendra Pratap DFORK Amarjit Joint Forest Management Committee Lamdeng Maya Lekai gi President PS Indramani Amadi CS Birahari na athoba mithung sing wena saruk yaki thorum aduda lamdeng gi akoiba de leba miyam na saruk yaki Chief Conservator of Forest DS Mahendra Pratap na phongdokhibada thorum asi pangthopage maramdi umangi kana ba asi miyam da khanganabani umang leitrabadi miyoi ba amadi jiba panba sing malem da leramloi maram aduna aikoina umang yokhatpa mathau tai haina phongdokhi Kaksingi Angan Singh Eco Factor Su Park Asige Management Committee na Sinduna U Thasi U Hingansi Haibu Kholau Galuinana Malemgi Umangi Numit Pangchokre Numit Asiga Mari Renana Lamdam Asid Ladiba Ariba Matamdik Sinaraklaba Hidak Wena Sinaba Yava U Makhal Kaya Thaki Integrated Beekeeping Development Center CAU Imphal da Nauna Kohi Lautok Naba Amadi Process Tonaba Unit Hangdokre Tamelong Amadi None District when Nimitari ni Chatarakpa Scientific among the Koi Lopagi Training Asilo Sinkre Nasiki Taram Aduda CAU gave Vice Chancellor Professor M. Premzid College of Agriculture Dean Professor Y. Zikendra Integrated Beekeeping Development Center ge Principal Investigators Dr. K. I. Singh Saruyake Professor M. Premjina Ngasi Hangdolba Unit Asida Koi Loiduna Kohi Potoliba Singna Kohi Produktuna Processing Toraba Matung Masamasagi Farm gi Maming Leveling Toraga Aseng ba Kohi Wena Kaitelda Yonbio Manipura Potoliba Kohi Asina India gi Ladiba Kohi Singdagi Yamna Phaba Pojan Yaudaba Kohi Amani Masi Marang Kaina Potolabadi Lamda Masigi Sel Tumgi Pivamda Asoba Awan Ba Amapurak Ngambuni Haiki
Ahan tangka ki wene April taraga matha da pangthok dariba outer Manipur parliamentary constituency ge NPF ke midep wena lohor ngasi returning officer wediba DC Thawbal Aisrosata ge officer midep se pisin kre maha ke midep se adu guidon gamena propose toroke lohor Senapati district ke Mauge Kayinu Kuldegine outer gi wena midep se pisin ba mas kungni thoide ge kungamari fawba yausung amasung suti ge lepkani tha asige lang kungamanga da midep se pisin bege aroiba nimit oigini hairi Ngase Universal Friendship Organization Imphal East Zone 2 Headquarters Bangmon Kampu Sapon Kibagi Gunguni Toy Suba Rising Day Tharam Pang Chokre Tharam Asina Mai Lenana UFO Gitau Pubo Muyik ke Amana Fongdropada Maliam da Ladyba Thawai Panba Kibikpo Nungsiba Makui Bangak Senbiduna Tambaga Lunena La Laitaba Malem Ama Siamnaba Pandamda Chatabani Haike Tharam Aduda Manipurgi Tongan Mafamdagi Lakpa UFO member Amadi Iresa Kayana Sarupiyaki Housing Pagi Martha attend break amatang Lominasi. Madeline introducing school students health checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Borompa near Jennings Hospital. The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store. Wangkai Ningtem Pukri Mapal da laiba Career Nurture Center da lakliba April 9 dagi class 9 amasung 10 CBSE gi Science and Maths, class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi foundation course hauzaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Family Camp on 21st March to 25th March. Mahai Masing Education Technology Private Limited Amadi MMTA ga Kutsam Naraga Learning Cum Adventure and Sports Family Camp 2019 Pangthok Charagani. Pangthok Chagadori Mafam Manipur Mountaineering Institute MMI Lamda near Laimatak Project. Contact 7085723248. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Paradise para fruit. Paradise para fruit. Have a sip and feel the difference. Maipa Dance Studio and Fitness. Break it tungja makataba pau pizari. Lok Sabha Mikhal ka mari renena Thawbal district ki apunba excise department ki inspector S Nilakumar na lusing makamu amana Thawbal khunau amadi kaksing lamkhai da drive chatabada miyoi kharana losinduna thamlamba yu kaya fagat pangam khre fagalaba polam sing yaripo excise office da thamkhre commissioner excise ki ayaba lawraba matungda mai thaduna manghalagani hairi Sri Angala
Prameswari Sri Mune Sorbar Temple Committee Morina Sinduna Tasikitang Talagani Tweeting Satarakiba Yankani Tui Suba Fire Walking Festival Ngasilu Sinkre Ngasi Araba Nimita Lagi Tawal Toriba Singna Mayimatak Satpagi Taram Pangchoki. Uhi Amasumana Masing Processing Taduna Preservation Tabagi Matang the Sayol Marisatagadaba Skill Development Training Ama Tamelong the Hokre, Department of Trade and Commerce and Industry Gimakada Manipur Industry Development Council na Training Assi Sinmani, Haudopagi Taramda DIC Tamelongi Kaimaijun Paumei are Thaisinland Siru Manipur Industry Development Council Chairman P. Lokenju Saruk Yaki, MIDC Trainer L. Rimana, Resource Person Oina Wangangki. Yausang Numit Mangani Sidagi Hiena, Harau Kumai Makata na Sata Bidanaba All India Student Federation Manipur State Council na Fondura State Secretary K. Ice Ramesur Federation Asina Yausangbo, Tahuning de Bigi Wakal Lazade, Tawatabo, Akwe Kudimana Yausang da Kai Henma Kumai Fiong. Taubadi Yazaning Day, Yausung Numit Mangani Asidagi Hiena, Harau Kumai Makatana, Adumak Satari, Kumai Asid Numit Mangani Degi Hiena, Jatabidanaba Appeal Tauri. Kang Lisa Sing the Yausung Sin with Mangani Degi, Henbidanaba A7 Council in my Kadigi Appeal Tauzari, Lurena Festival Tauribasi, one to play Moonda, Pangtok Pinamasu A7 Council in my Kadigi, Aquina Tamzari, Lurena. Mangani simang pumphana koi yausang ko may pangthokra matungda ahenba makhatar pusing madudi akoi lekai singina the Video Club Organization zu yang changmi ba 7% council mai ke thamjari Kongpal Khatri Lekai the Leba Singu Nongpok Ningtho Nongpok Panchoi Bi Lining Kolgi Mapari Mamom Singna Hokiba Lamta Gitara Mathoni Panba Nomazing Nimita Nomai Sing Singi Masai Gonda Ladiba Ima Taret Ke Sarai Fizol Hongroba Matungasi Lamtagi Thanil Nimita Gawati the Satuna Mafam Asida Kundaduna Ladiba Mite Isil Now Singda Malem Laisa Yantopaga Lunena Magi Sana Pungda Salai Tareki Firan Yungkre Infali District Use called the Ngasi Nupa Ani Amasung Nupi Ama Apokpa Lining the Sanbaga Lunena Liming Lokre Apokpa Marup Sanglen Salaibam Gormani Mite Amasung Huidrom Amu Mite Sinduna Gormani Mitegi Yumda Maripuga Taras Suba Lamta Tabungi Mipam Pangtutuna Mikok Ahumna Liming Lokibani Ngasi Taram Aduda Andro Municipal Council Ward Number Tarani Twigi Councillor Loitam Ziban Mete Apun Mamaruke President Mutum Zaman Jol Mete Ward Member Puyam Subol Mete Sarup Yaki Writer Association Kaksing Sinduna Malim Gi Siding in Numit Taram Kaksing Sumnang Lekai Daleba Representative of Lois Kaksingi Auditorium the Pangtokre Taram Aduda Association President Naurem Ibotombi, Advisor Nimai Pukrambam Amasung, Masa Sanu, Kaksingi President Dr. Nomai Tem Pramodini Susarp Yaki. Wal Poetry Dragamari Lenana Manipuri Saita Paristat, Diribam Suiciding Sedinaba, Tarampang Chokre, Taram Aduda, Ayiba Kunna Masamasagi Seding Sing Patoki. Sangalaba Manipuri Muslim Ayiba Padma Bustant Abdurrahman da Saita Tapang Lupnalan Topa Gopal Sarama Award Sing Taragamapan Kusin Nakre Haribe Award Asi Poknapam Pausigi Mapu Amadi Pausi Asigi Editor Su Adamba Laikidraba Gopal Sarama Gimingda Maki Imung Manung Nakatpani Award Lantopake Taram Adu Hindi Parisatangasi Malem Ge Seding Numit Palan Tarumga Mari Denana Saita Parisat Ke President IS Kangzamna Ayiba Abdurrahman da Kusinake Malem Ge Seding Numit Palan Gamari Denana Saita Tapang Lupke Sahigi Putopa Magazine Saklon International Manipur Fongkre Lenana Tarum Ge Sarukam Wena Malem Gi Tungan Ba Mafam the Labor Seding Ayiba Mangagi Seding Kara Nainaki Itai Modern Civilization Club Itai Kunogi Nauna Saba Sanglan Amasanga Kre Club Ama Lamdam Adugi Miyam na Angamba Mating Pangaduna Lupa Lak Tararum Sangna Saki Bani Taram Aduda Extra AIDS School Infalgi founder Wangkem Sobha Lok Jansakti Party Manipur State Unique Spokesperson and Ibohol Club Asigi President Devan Karam Susarup Yaki Apoko Marup Lakingers Thoksam Masa Lakingar Golagat Assam Sinduna Numit Ini Chatagadaba Marifum Apan Suba Lamta Thabung Lining Mifam Hokre Thoram Aduda UCMG President Sunil Karam Apo Pomarup Mitei Lebaki Pauktakloi Huidrom Tomso
Huirem Nandababu Hozai Apok Pamarup ke President Yumnam Ningthobi Lininghal Nauria Fulo Memorial Charitable Trust ke President Nomaikapam Puthibasu Sarup Yaki Mifam Asida Performing Artist Center Imphal ki artist singna nat ke bazagoi isai kaya utki Jiriba Municipal Council ki Councillor Ani BJP dagi pham thadokre Councillor Ani adudi Vice Chairperson S Wangoi Sana amasung Ward Number 3 ke Councillor Nakius Jamal Chaudhuri ni makoi anigi pham thadopige cherol Jiribam BJP Mandal ke President Pisin Kre Houses Jiribam Municipal Council ki Councillor Taruke Mateng Fangduna S Santina Chairperson Weri adubo Houses Councillor Ani BJP dige tokheba asida makhatana mangonda support torokadra haibigi chapchaba khangdri Amadamda Mau constituency ge BJP ki mirep oikeba Wova Zoram BJP ki State Executive Member ki tokre Mahakaloina Mandal Committee Morsa Mahila Mandal ki Thopuba Puna Maksu Party de ki tokre hari Mapan Suba Sector ki Makha Tara Manga Suba Assam Rifles Battalion ang asidagi horaga Yausang Kumai Maira Paibi amasung local leaders Singalwena na pangthokle Club ki leaders sing Ward Member Maira Paibi amasung tungan ba khulge Secretary sing nang asigi tharam da sarup yakhi Kuntaruk Suba Sector ke More Battalion Suyaksang Kumai Pangchoki Battalion Asigi Commander na Angang Singda Atum Housing Yantoki Angang Sing Asigi Damag de AR gi Make de Gilokot Paya Tabak Lokot Keni Haiki Brahmarpur Lalji Lakpa Lekai Digi Lai Mayum Tomba Sarma Sahi Humpugo Humdoi Apokpa Lai Mayum Krishna Mani Sarma Koba Ahal Ama Mangkre Mahak Ngarang Ayuki Pungtara Makhairum Taba Matamda Mayum Digi AICC ke President Rahul Gandhi Yauba Hapta Kangjabanda Pangtopa Mifam Yaurunaba Mayum Digi Toki Bedagi Hanjilakta Bani Hari Mahak Feed Mari Insi Animuk Wangi Kulei Kusuni Masapai Mahana Toki Matamda Kongra Blue Masugi Long pen amadi jogging sat litke ibung manung na porongpar police station the FIR amasu thangat kre kanagumana mi asibo thengna birabadi manak nakwa police station natraga na mobile number 8787365612 to the pau PBU haidi hauzik makata na ngasigi sanabagi pau amu lobisi Ngasigi sanabagi pauta April the pangthokodurbe Asian Women Boxing Championship to India gi sanori traga matoi khanbada yauruklaba Manipur gi boxer Raisam Saritana Manipur si Malem sak taklage haibigi pandamda ngasi phauba leptana mai pakna ba honori haina aikhoi gi Delhi Paumi Salam Roses ka unabada phongdorakle Delhi gi Indira Gandhi Indoor Stadium da unaba aduda sanaba asika thokpa amaga loinina honaba sangi haiki Ngala nungaiba mana 2001 dagi ahanba international boxing masana sa international sakhiba mafam da same samana ta 19 year ge matung da amu mafam da fight ba gi sang sama phang ma se yamna ngonda ka haini yamna nungaijaba ma adagi hena aina mamang da ina han boy na international da mai pakiba adu mayam da singa ga haje ai kana practice ali no yamna ngonda nungaijaba phau All Manipur Working Journalists Union Sinduna Sathariba Journalist Sing Yausing Sports Meet King Asi Ahobo Nimita Kumalampak Man Stadium the Salai Holdings Private Limited ke Chairman N Samazin Haudoki Haudopagi Tharamda Amzuki President Bojendra Ningom Basu Sarup Yaki Ngasi Ahobo Nimita Nupigi Sort Putta ISTB ge Rosimalana gold medal lokre Babitana bronze medal fangre Nupigi discuss through the ISTB ge Babitana silver medal fangre Nupagi Discuss through the ISTB W Kumarjina gold medal amadi short put N Binoina bronze medal fangle. Nupigi longzam the ISTB Rosimalana gold medal lokre amadi Jayalakshmi na bronze medal fangle. Nupagi longzam the ISTB Aruna silver medal amadi Bipin Chandrana bronze medal fangle. Amaramda Sathariba Amzugi Sports Meet Asida ISTB W Kumarjina 100-meter race the gold medal fangkre. Nupigi 100-meter race the ISTB Rosimalana gold medal lokre Sanaleba ki Lily Kimna silver medal amadi Impact TV RK Victoriana bronze medal lokre
नुपीगी 400 मीटर रेस सु ISTB के रोसिमलाना गोल्ड मेडल लौख्रे YDC Khoirom Binana Ahanba Thambal Memorial Trophy 7S Side Football Tournament ke champion oikre Young Pioneers Manipur na sinuna mathang thage tara taruk team talaga ni thoina saruk yaduna Yaripok ke crew ground satharakiba tournament asik as sanakiba final match to YDC Khoirom na Ningthau Nai FC goal mari anida thoiduna final lokibani Mori desu Mite Council Mori na sinuna kun mangarak suba yausang sports Eastern Science School ground da hokre ngasi hodopagi tharamda football match oina charai rongbana chuchan bobu goal manga mari da thoikre Nepal suba Manipur MSR Muay Thai Association state level championship tha asigi tangkul ngani pandagi pangthokani taram adu Lok Sabha election leibana yaitok le hairi Hauji makha taba sanabagi pau amuk ningthaujam bayadigi phangbigani Yausang kumai ki marumda aber tainaba ising hainaba nisa sizinatuna leiba thauri thatuna asat awok singdagi sen munba aremada matam manghanbaga loinana immoral loiba thabakaya lisang sitna sathaduna lagli asigumba phataba sanibi kaya bu nathai handuna haurukliba ngasigi mirol asi kanduna tinjang kaijang daba khunai ama sengonnabagi wakhalonda Kanglipak Student Association na Sahi Kudingi Kanglei Mega Sports Festival Hainaming Thonba Sana Kumai Sahi Asigi Waina Masana Taruta Pangtholiba Nepal Suba Kanglei Mega Sports Festival gi saruk ama waina All Manipur Football Association gi miyang makhada Imphal gi mapal kangjingbung da pangtholiba Nepal Suba Inter-District Kanglei Football Trophy gi ngasi sanakiba ahanba match da Imphal East District Football Association amadi Thawal District Goal amata sanadana draw sakre ani suba match ki sanakibada Imphal West District Football Association na Bisnupur District pu goal mari amata maitiba piki Imphal West District Football Association gi mai pakibagi goal singadu Daniel na match ki nipu humdoi suba nipu mapal suba amadi yankai suba minita goal ahum sanki atopa goal aduna Rostam na match ki humpu mathoi suba minita sankibani match sida maiti kiba Bisnupur District ki matangarba goal adu Somorjit na match ki 30 suba minita sanki Amaromda festival asigi saruk ama waina Huyel Lalong Thangta Association Manipur gi miyang makhada Sangai Porong Mamanglekai Community Hall Imphal West ta nupa amadi nupi thangta sanarai samaga Manipur tarani thoina saruk yaduna mari suba Kanglipak Thangta Championship hokre Hokdopaki Thonamda SYDC Sangai Porong Mamanglekai gi President T Barjabithu Huyel Lalong Thangta Association Manipur gi Vice President TH Priyo Kumar National Awardee Ice Ibotombi Kuman amadi atei miyoi kya su saruk yakhi Amaromda All Manipur Saibi Association gi miyang makhada Model Academy Kongbu Usekon Lairen Part Imphal East pangthokliba Taris suba Kanglipak Saibi yengdamnabagi ngasi pangthokiba KG kunma thoidagi kunmanga phawbagi mini boys da NLPS ki Thomas na ahanba unit asigi lanchen bana ani suba KCA gi mangal sanana ahum suba madi EEA gi yaiphabana marisu position takhi Festival asigi saruk ama waina Manipur Kang Association gi miyang makhada Namarapam Mandop Kam Community Hall Singamaida Sathariba Nepal Suba Kanglipak Kang Trophy Men's Open gi ngasi sankiba match na IWKK Kangkut Thongjuna IP Kangkut Wanggoibu Panjal Kunithoi Taramangada Maitipa PK Trophy asigi atopa match amada Gopal Dev Mandop High School da sanakiba match ta Gopal Dev Kangkut na CRC Kangkut pu Panjal Kun Taramathoi da Maitipa PK Manipur Police Sports Club na NYBA Nauremo Maitiba Piduna Sahi Sigi Ani Suba Kurai Jamongbi Nipi Masa DB Memorial Men's Volleyball Tournament ki champion oikre All Manipur Volleyball Association gi miyang makhada Tera Asoba Gym Association taga yumnam huidrom thiam leisang khongna sinduna tha sigi tang tara taretegi team tren grubani thongna khairuktuna Tera makhongna pakda chatarakiba tournament ngasi loisen khre loisen bagi thoramda hana wangoi kendra gi MLA oiramba wai mani tournament asigi sponsor amadi NPP Manipur State ki General Secretary Organization KS Loken Conservation of Forest Central Circle gi L Joy Kumar Thongkhong Lakshmi gi chairperson Y Jamuna All Manipur Volleyball Association gi Secretary L Baleswar su saruk yakhi
Satarkiba tournament asigi ngasi sanakiba roiba match ta Manipur Police Sports Club na NYBA Naurimbu set ahum sino kunmanga kunmathoi kunmanga taratruk amadi kunmanga kulhumdoi da maiti piduna champion oikibani. Satarkiba tournament asida Manipur Police Sports Club ki W Santana best player gi mana takhi. Club asigi sanaroi Robinson Gangmaina best spiker, NYBA Naurimgi Indrajit Sanasamna best setter, Club asigi S Santi Kumarna best blocker amadi club asigi Tuan Pamaina best defender gi mana taduna lupa lising amamam tharamapu singna khusinaki. Winner oikiba Manipur Police Sports Club ta trophy gi loinana lupa lising yankai amadi runners up ta kiba NYBA Nauremda trophy gi loinana lupa lising kuntra tharamapu singna khusinaki. Asi khoi na ngasi lamdam sida sports tawriba ngasi lamdam sida yausang sports tawri tungi meurul gidamakta khoina afaba lambi ma porona bagi kumai haraudagi kitang laptop se habi wakal londani ngasi yausang sports tawdra mayam honare se aduna ngasi gi Manipur khunai sida volleyball haibal sana ba makhal se khoi de sum nomo sum musal akdong taw adu mathang disdagi hena sawi haiba wakal lon lai thamoi da phawi adu aina yamna leitana ngasi gi sanaroi sing sigu silau sing sigu yamna leitana aina eta paisa nung san pa ya ne haiba wakal lon dunati miyam gi damakta ai pun thoga sabni haiba wafam se ai ro de thamjagi West Development Youth Club lamding khunung lamsangna sinduna tha sigi tang taramanga dagi team nipan group ani thokna khairuktuna Club asigi ground satariba WDYC Trophy ahanba State 11 Under 13 Boys Open Football Tournament ki ngasi sanagadaba MLYC mayang langjing amadi Kripsa team in Naurim Thogi match ta MLYC mayang langjing laktabadagi match sanakidre ani shuba match ki sanakibada RFS Malomna WDYC lamding khunobu gol mari sinoda maitipi ki Paswai Tuliama Sensory Club Paswai Part 3 na sinduna tha sigi tang taranipal dagi team kunma thoina group tare thokna khaiduktuna club asigi ground satariba ahum suba State 11 7 aside men's open football tournament ki ngasi sanaki ba ahanba match ta A square Paswai na Aman FC asan bigaibu gol mari sinoda ani suba match ki sanaki bada LYP Laipok Mantri Pokri na PTCC team si Paswai bu gol ahum sinoda madi ahum suba match ki sanaki bada TYDA Taupulna A square Paswai team bibu gol ahum sinoda maitibu pikre Thagasari makata na ngasi oikiba inga sagi pau amuk lawise Environment Director tiki pangkiba ngasi oikiba inga sama di nujugi pau da kwai digi sakiba Celsius degree kuntra mari tasmeg mapal mari kwai digi ingba Celsius degree tara tasmeg ahum Nuksita yawising manin kisang maximum da sa da mari putra hum dai dasmik ahum mari minimum da sa da kunma thoi dasmik manga mari oiki ngasigi nong sugi bagi sang ama dasmik sino mari millimeter ni Hauzi do shilakpada maroi ba pau amukahna Hanagi Congress MLA manga party asdegi toklaga NEIDP da yaukre RK Anand amadi Asang Kasar MPD mirep oregani lauk thokre Numit manga ni sum sathagada ba yausang kumai ngasidagi hokre lekai da yausang sports pangtok poso honakre amasung ising na question duna leidiba karang ichata kundariba miyamna sahi kya thakna ba todi ising phangdana awaba kya khangduna lakle Ngasigidi ISTV na Bizaba Manipuri pau matang asla loizare miyang tabir ba mayang punam pasu amukahana kurumzari